ꯈꯧꯖꯦꯜ ꯄꯨꯗꯨꯅ ꯃꯥꯂꯦꯝ ꯊꯨꯡꯅ ꯆꯠꯂꯤꯕ ꯃꯥꯂꯦꯝ ꯊꯨꯡꯅ ꯆꯠꯂꯤꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯁꯥꯟꯅꯔꯣ ꯍꯟꯗꯛꯇ ꯁꯕ ꯖꯨꯅꯤꯌꯔ ꯅꯦꯁꯅꯦꯜꯒꯤ ꯐꯨꯠꯕꯣꯜꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯨꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯔꯅꯔꯁ ꯑꯞ ꯇꯥꯔꯛꯄ ꯍꯥꯏꯕꯗꯤ ꯀꯔꯅꯥꯇꯀꯥꯅ ꯌꯨꯝꯕꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯄ ꯀꯔꯅꯥꯇꯀꯥꯅ ꯃꯈꯣꯏꯅ ꯐꯥꯔꯁꯇ ꯇꯥꯍꯧꯕ ꯇꯥꯔꯁꯨ ꯁꯦꯀꯦꯟꯗ ꯔꯅꯔꯁ ꯑꯞ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯇꯥꯔꯛꯄꯁꯤꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯏꯔꯩ ꯏꯀꯥꯏ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯆꯤꯡꯌꯦꯟꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯆꯥ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯁꯨ ꯁꯥꯐꯣꯝ ꯁꯔꯖꯤꯠ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯁꯥꯐꯣꯝ ꯁꯟꯖꯣꯏ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯆꯤꯡꯌꯦꯟꯒꯤ ꯀ꯭ꯂꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤ ꯂꯥꯛꯆꯕꯅꯤ ꯃꯔꯨꯑꯣꯏꯕ ꯃꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯕꯒꯤ ꯂꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯝꯅ ꯈꯪꯅꯕ ꯍꯩꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯃꯥꯅ ꯃꯅꯥ ꯐꯪꯉꯛꯄꯗ ꯉꯥꯛꯀꯤ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯔꯅꯔꯁ ꯑꯞ ꯇꯥꯔꯛꯄ ꯇꯥꯔꯒꯁꯨ ꯃꯊꯪꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯑꯣꯏꯅ ꯑꯃꯁꯨꯡ ꯏꯔꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯃꯈꯣꯏꯕꯨ ꯂꯩ ꯍꯨꯞꯄ ꯈꯛꯇ ꯅꯠꯇꯅ ꯃꯈꯣꯏꯅ ꯁꯥꯟꯅꯖꯔꯛꯄꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯁ꯭ꯄꯣꯔꯠ ꯁꯦꯀ꯭ꯔꯦꯇꯔꯤꯁꯨ ꯁꯤꯗ ꯕꯤ ꯎꯃꯥꯀꯥꯟꯇ ꯁꯔꯃ ꯃꯍꯥꯛꯁꯨ ꯂꯩꯔꯦ ꯃꯥꯅꯁꯨ ꯂꯨꯆꯤꯡꯉꯒ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯂꯝꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯄꯨꯁꯜꯂꯒ ꯌꯥꯝꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯐꯖꯕꯔꯣꯝꯗ ꯂꯣꯏꯅꯅ ꯁꯥꯟꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕ ꯒꯨꯟꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀ꯭ꯂꯕꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯈꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀ꯭ꯂꯕ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯆꯤꯡꯌꯦꯟꯅ ꯉꯁꯤ ꯑꯁꯤ ꯁꯥꯐꯝ ꯁꯔꯖꯤꯠ ꯑꯁꯤꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯑꯣꯝꯕꯁꯤꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯩ ꯐꯥꯎꯏ ꯍꯥꯏꯔꯣ ꯅꯨꯡꯉꯥꯏ ꯐꯥꯎꯏ ꯑꯗꯣ ꯐꯥꯏꯅꯦꯜꯗ ꯃꯥꯏꯊꯤꯕꯁꯤꯗꯤ ꯀꯩ ꯐꯥꯎꯏ ꯃꯊꯪꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯦ ꯈꯟꯕ꯭ꯔꯥ ꯀꯩ ꯐꯥꯎꯏ ꯃꯥꯏ ꯄꯥꯛꯀꯦ ꯈꯜꯂꯤ